ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯑꯀꯟꯕ ꯅꯦꯁꯟ ꯑꯃ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ अमदी ब्रिटिश तगी निंखा तंखिबा 63 सुबा मणिपुर इंडिपेंडेंस डे थौरम मफम कयादा पांथोखली खुरुमजरी आईएसटीवी पाव मेरेंग ताबीरिबा पुनमकपु तराम नौकचरी हाउस फॉबगी मरुइबा पावसिंग मियामदा पिजरी इंडिया की निंग तंबगी मचो हुंगी फिराल की वाहन थोक खंगमिना से हाइबा पाउजेल पीबत नतना लेबाकी दमक थवाइना पोंथा पिख्रबा अथौबसिंगी मफमदा इकाई खुमनबु उटपा अमदी मखोइगी थौना लिंगजेल अदु ngasiगी मिरोल अखोइदसु चेनना बाहोने से हाइबा पाउजेल पीबा हर घर तिरंगा कैंपेन की मनुंग चन्ना भारतीय जनता पार्टी बीजेपी हैंगांग मंडलना सिंधुना तिरंगा रैली हैंगांग केंद्र के मनुंग चना लेबा लुवांग संगबम की नेशनल हाईवे 2 परिंगदा चटख्रे लुवांग संगबम द लेबा हानगे चीफ मिनिस्टर नोंथोंबम बिरेन की युमगी कोंथोंग मपादगी हौदुना चटखिबा तिरंगा रैली अदुदा बीजेपी मणिपुर स्टेट की प्रेसिडेंट ए सरदा बीजेपी मणिपुर स्टेट की थौपुब सिंह बीजेपी हैंगांग मंडल की थौमी सिंह अमसुंग मियोय क्यासु सरुग्याखी हानगे चीफ मिनिस्टर नोंथोंबम बिरेना अकन्बनेशन अमा सेंबा हाइबसि मियामगी मखा पोली लेबाकी दमक अखोय अमत ओइना लेमिनबा मथौ ताई हयेंग पांथोगदोरिबा इंडिया की इंडिपेंडेंस डे असिगा मरी लेना पांथोकपा हर घर तिरंगा रैली असिदा सरुक यादुना अकन्ब भारत अमा सेमबसे हाइखी ब्रिटिश की लोयलम शासनदगी 15 अगस्त नि मधुगा मरी लेना अखोय भारतीय जनता पार्टी की अदुगुंबा भारत की प्राइम मिनिस्टर ओइबिरिबा ऑनरेबल प्राइम मिनिस्टर मोदी जी की मखादा हर घर तिरंगा युमथोंग खुदिंगी मचुहोंगी फिरान पायरकांदा अदुगुंबा भारतवासी खुदिबक्ता नेशनलिज्म इंस्टिल तौननबा मदुगी फीलिंग्स लेननबा मदुगी वाखलोन खननबगी अदुगुबा मेसेज ngasi aigi kendra dasu aigi kendra gi yamgraba कार्यकर्ता सिंह याउना अदुगा सेंट्रल पार्टी ऑफिस की प्रेसिडेंट वाइस प्रेसिडेंट जनरल सेक्रेटरी नसिंगबा कया याउना कोई यांग्रबा मयाम अमना अदुगुंबा भारत की अपुनबगी सक्तम अदुगा अकनबा भारत अमा ओइननबा अदुगी खोंगचतुदा हर घर तिरंगा कोई पार्टिसिपेट तौगनी अदुगा मसिग मरी लेना हयेंग इंडिपेंडेंस डे का मरी लेना मयाम दा हाइनिंगबसे नेशन अमा अदुगी मतिक अकनबा नेशन अमा सेंबा इसी प्रजा खोइदा डिपेंड तौई अन प्रजा खोइना लिंगजेन मानना इरेस्पेक्टिव ऑफ पॉलिटिकल एफिलिएशन आइना जो हाइबदुनी अखोय देश की दमकता सब मानना अखोय अमत लेमिनबा मथौ ताई अदुना अखोय पुनमंगना सुम हर घर तिरंगा अमदि हयेंग इंडिपेंडेंस डे से फजना पार्टिसिपेट तौरकांदा अकनबा भारत अमा मपुंग खावा अपुनबा भारत अमा सागतपा मतेंग पांगसी हैना अपील तौजन मियाम की लेंगाक नमफुदा थोपचिलगा इंडिया ना मणिपुर लोकसिन खिबगी थवोंग असिसु चफ मानरा थोकलरे हाइना सिरका के सेक्रेटरी जनरल लैसांगथेम लैसेम मैतैना कैबी मना चिंगदा पांगथोखिबा 63 सुबा मणिपुर इंडिपेंडेंस डे की थौरमदा फोंगदोखरे कोलिशन फॉर इंडिजिनियस राइट्स कैंपेन ना सिंधुना पांगथोखिबा थौरम अदुदा सिरका के प्रेसिडेंट सोमरेंद्र थोकचोम बीपी लोंगजम रतन रोमेन VP Longjam Ratan Women Association for Socio-Economic Development के President RK Tharaksna इरमदम कनबा अपुन बलोफ के President नावरे मेमलैमा कैवी बोट मखोंग मैरापाइबी की President TS इनाउचा कैवी सलाम मैरापाइबी की President सगोसेम गानबितोन इराबोट मेमोरियल ट्रस्ट की कैवी की Assistant Secretary ए सुरेंद्र नचिंग सिंगना सरुग्या के थोरमदुदा सिरका की President TS सोमरेंद्रना लुसिंगदुना इबुधौ पाखंग बगी मालेम पाफल येकपा पेट्रुकलै मचुगी फिराल सिंखत के थौरंगु मरी लेना लमयान बना मखा ताकिबदा ब्रिटिशना मणिपुरदा निंग तंब पिरमलबा मतुंगदा साउथ ईस्ट एशियादा अहानबो ओइना मसागी कॉन्स्टिट्यूशन इजरबा मिखल पांगथोक्तुना पॉपुलर गवर्नमेंट अमा सेमजखे लेंगादु इंडिया की लुचिंगबा सिंगना नमदुना थुपसिनखे थौदोक अदुगा चप मानना ngasisu मियाम की लेंगाक लेना सिक्योरिटी एडवाइजर अमा हाबलकलगा खुद थिंजिलाकले फिबम असी खंगलबसु ब्रिटिशना मणिपुर असी इंडियादगी हाना निंग तंबा हाना पिरमी हाइबसे ngasi mirol na kaunrakle masina lamdamasi asengba puware adu manglaknanabagi achouba maram amasu oire loinana ngasi state asida thokliba tongan ba issue kaya sigi chapchaba warushin ama puraknanaba manipur bo indiana special status ama piba mathau tai haiki 14 August asisasu ngasagi Indian Independence Act se British na pass tawkhaba matungda 15 August ningkha tamba pirakpa matam adudaida Manipur se
ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁ ꯏꯟꯗꯤꯌꯟ ꯑꯦꯝꯄꯥꯌꯔꯒꯤ ꯅꯦꯇꯤꯞ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯅꯤꯡꯈꯥ ꯇꯝꯕ ꯄꯤꯔꯝꯕꯁꯤ ꯑꯗꯨꯒꯨꯝꯕ ꯑꯥꯒꯁꯠꯀꯤ ꯇꯥꯡ 13ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯖꯤꯄꯤ ꯁ꯭ꯇꯦꯋꯥꯔꯗꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯥꯒꯁꯠꯀꯤ ꯇꯥꯡ 13ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯍꯥꯏꯕꯁꯤ ꯃꯁꯤ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗ ꯃꯁꯤ ꯑꯩꯈꯣꯏ 14 ꯑꯥꯒꯁꯠꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃ ꯑꯩꯈꯣꯏ ꯂꯧꯒꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯅꯤꯡꯈꯥ ꯇꯝꯕ ꯄꯤꯕ ꯍꯥꯏꯕꯁꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯄꯤꯕꯅꯤना Manipur standard time da pung 12 haibasi Indian standard time da di pung 13 tabada ngaibani madam aduna aikhoigi 14 August da India gi 15 August da ningkha tamba pinjingai gi mamang da 14 August da ningkha tamba piki phangibani State asigi handloom sector da mechanization lakpa matamda lamdam asigi fishabi artisans saying khud hangbagi achoba akiba ma leire product diversify toba amadi national amadi international market compete toba ngamba product sing puthokpa matam oire haina handloom and textile Manipur gi director Elangbam Jitena phongdokre Directorate of Handloom and Textile Government of Manipur sinduna numit 13 ni phangthokadaba state handloom mela hodokpa mari leinena Director Elangbam Jitena wafamasi phongdokibani Office of the Development Commissioner Handloom Ministry of Textile Government of Manipur sponsor tawduna GM Hall Complex da sathagadaba State Handloom Mela hogdokpagi tharamda Weaver Service Center Porompaki Deputy Director Servicer San Kabir Awardee W Saya Handloom and Textile Directorate ki Deputy Director Handloom TS Basanta Yauna Director Red and Corporate ki official staff designer amadi CD singna sarugya ki ngasigi tharamadu ko mari lainana patriotics day palan gi sarugam oina tinkiba miyamna thangal general amadi bir tikendrojit ki mafamda haikat laikat tamduna ikai khumna bod ki Director Elangbam Jitena hai mari suba national handloom census ki matung inna state asida fishabi lak ani gali seng mari fulaire hainu report tawri census report asida fishabi khara chitha hoba war hoba khara di yauri state asigi weaving sing concentration sing asi yenglaga government of India gi maikaidagi matam matamgi oiba sakhot thaurangi oiba thabak thauram kaya paikhale ministry gi makhada state asigi weaver singi chahi gi calendar oina mela atopa state singdagi tadana piduna marketing gi platform ma pibiri mela gi platform sing asi lamdam asigi weaver sing asi yamna hai singna lobu changi mela gi platform asi experience share tawbagi platform ama oina su lause lamdam asida masing yamlaba weaver artisan kaya lairabasu lamdam asigi masak thokpa export tawba amadi price competitive oiba product puthokpa ngamdrabadi kanade mechanization lakpa matamda lamdam asigi fishabi leihogani matamadu da department amadi center na mateng pangbang ngamloi hana phongdokhi weaver jing khangbi braba leading entrepreneur jing khangbi une makoina mapana thai thaba matamda post office da mapana Dubai flight kano de UAE da kai da thaba de German da thaba Japan da thaba ekoi tangai phana pot khara de loan adam thari bane khoi chwaida formal na tab informal adam thaiba thariba informal thari mayam jing asin ai gi posi thabada lo chahi madai lupa lising yang pi changi kun changi kuthra changi haib kanam haide mase department na hanjin view ga haibagi madugi complaint du pame haidi madugi request of pame kari geno haibabu madugi da muta koi policy frame tongne ado itade koina weaver artisan na semjeri posting ji mapana chatpada sarkar gi department de tobung ba jadune Humputarama Palak Suba India ge Independence Day amasung Operation Sindur mai pakpingi nungai ba phongtokpa oina Assam Rifles na bike rally ama chatkre Headquarter Inspector General Assam Rifles na sinduna hangang daliba marging polo statue dagi chalaga kaithen manbi daliba kaithel manbi garation da panthungpham oiba Assam Rifles ki bike rally adu IGR South ki Major General Raprup na lamthaki Assam Rifles ki bikers kayana sarug yaduna India na ningtam kiba chahi humputra mapan surukpagi harauk tayamba phongdok minaba amasung terrorism gi mayokta India na sathakiba Operation Sindur na terrorist kaya manghan kiba adugi nungaiba phongdokpa oina chatkiba bike rally aduga mari lainana IGR South ki Major General Sena Mandal Raprup na pangthokliba thoram ase leibak asigi oina su punna harauba nungaiba phongdok minabagi thoram amani rally asida nupi amasung nupa chama henbana bike rally asida sarugyari asumna masing yamlaba miyamna sarugyaminraga thoram pangthok minaba asi afaba kudam amani rally asina bike singda India gi machu ahungi firal thelaga lamdam asida peace harmony harau tayambagi fauzel piri Imphal East gi hauruga Imphal West fauruga rally asi chatpani Manipur yauna northeastern state sing asida shanti leina miyamna hingba ngamna ba Assam Rifle Central Armed Force singna section thawrang lokalaga yamna kanna honari haiki and it's a very happy and a proud moment for me to flag off this rally for which large number of local youth
both men and women have come and joined us. There were almost 100 plus motorcycles. There were about almost 130 riders who have come and joined us. So it conveys to us, we're so happy that people are joining in such large numbers. They're so excited about this event, and they're so excited that each bike is carrying the message of peace, harmony and happiness. Each bike has a Tiranga attached to it. So I think there could be nothing more significant than this bike rally, and traveling through the Imphal East and West district, starting from the iconic Marjing Polo, from where we had the fortune of flagging it off, and finally terminating at Kethal Mambi. We're so happy to flag off this event today. Friends Union Club Khongnang Phaidekpi Imphal na Humputra Manga Suva Foundation Degi Thauram Pangthokre FUC Khongnang Phaidekpi da Laibana Senduna Club Asida Pangthokiba Foundation Degi Thauram aduda Manipur University gi Professor of Economics amasung Head of Department South Asian Study Dr. Singlen Maisnam, retired principal CC Higher Secondary School Okram Govardhan saying MU Dean of School Ge Medical Sciences Oramba Dr. Waikom Gyaneshwar saying Impact TV Editor in Chief Yumnam Rupachandra Tharam Ge Athoiba Mithunglen Singh Oiki Tharamadda Friends Union Club Khongnang Phaidekpina Konba Jagada Leiba Handak Haidokiba Class 10 amadi 12 ki exam yauna tongan ba exam singda mark wangna phanglakiba amasung mai paklaglaba mahiroi sing pungning thawatki Foundation Day aduga mari leinana pangthokpa laikpa changdamnabada makong mathang takiba singdasu Manamathum Genthoki Dr. Chinglen Mesnamna Mama Papa Singna Angang Sing the Makogi Wakalda Tahawudaba Lok Sing Piba Mathok Tai Aikogi Lamdam Asigi Future Angang Singni Aikoina Makoida Sinaram Godabani Makogi Tamoi Pukninda Laikai Imung Iramdam Nungsiba Chankrabadi Kanamatana Thingbangamoi Haiki Masih angang singi gigi berlaisin cita su khonang pidik bigi sigi khonang gi wakal se makoi puning da thamoi da forum magadi lai yak pa matam cita su mami suai ta ne da maram di koi angang sin cina koi future oi ni lamdam sigi future oi ni lamdam sigi mitcha se makoi na porka doi ni cham na ga koi na sigi mirror sina al laman puna maksina sinaram doi ba final se makoi gi khattane aduna nakoi thamoi da puning da nangi lekai musibagi imung manung musibagi 이름담 묵시비기 나락 묵시비기 마두기 와칼로 스피토 nangi thamoida changragadi nangi pungda changragadi maduda nangi mark lepang mudo sakti umta leti habse simasu thamninge Haukiba me thagi kuntraga mathoida Nagaland gi Fisamada landslide thokpadagi Dimapur ge Chokbamadagi Kedima amadi mau tarakadaba bypass road nong left na chubana maram oiraga lambi gi fibam ka hena soksile lambi ase mahosagum chatpa yana na ba semjinbagi thabak tawgadaba ngasi dagi hauraga numit mari nirom lambi asida gari chatpa lefinaba Manipur Drivers Association na gari driver amadi owner singda appeal tarakle hiramasiga mari leinana kwakaithel la laiba MDA gi office ta paumi singa unaba amada secretary Sanjay Khatrimium na bypass road ase North East Federation of Trade Union gi mireng makada MDA na Sanapati Truck Association, Senapati District Truck Drivers Union, Manipur Gorkha Motor Workers Union, Amadi Local MLA gi matenga loinana Manipur da nongmada changraba yaraba polam sing pusilangna naba matam gi oina semjinduna lakpani kilometer kungatare lom sangba kedimada gi mau tarakadaba bypass road asi haukiba numit kharane asida nongna maram oiduna lambi gi fibom ka hena soksilakpa amadi gari chatpa khudong thiningai warakpadagi MD amadi masiga chatminoriba association singa tanaraga khongthang asi lokhatpani gari chatpa thinglingai manung asida lambi asi chatpa yanana ba lambi semjinbagi thabak ngarangdagi haukrabani amaromda MDA na hanadagi so haiduna lakpa lambi gi fibom asi ka hena fananaba gari singna tan hena pubidana su fongdorakli Isana isada sizinaduna kadai fawba honaba ngambage haiba changyeng tongduna khangdokpaduna mai paknana balambi gi ahanba khongthang ni haina Yunako School gi chairman Ningombam Irabantana fongdokre khongmanda leiba Yunako College ki multipurpose hall da pangthoki ba Chairman's Club 2025-2026 ki induction ceremony gi ani suba phase ki thauramda fongdoki bani and Irabantana makhatana mahiroi singda aikhoi gi isagi capability amadi limit ase isana nongmada khangdok jade isana isada sizinaduna kadai fawba ngambage habadu thidok chaba changi maramasina thabak amakte hekta tawbada ngamoidabagi mami ama hana ubagi hainabi lairi loinana lairiba fibam asida chokot pangam hande aikoina hojik wariba fibam asidagi hena
honaba yari honaba si long term success ki damak hanjin hanjin nungti gi toba mathau tarakli punsi da mai pak na ba sangsilak lambi da training kaya mathau tai school da tamliba lairik haiba di theory gi oiba knowledge sing amadi practical ko oiba mahai sing macha kaina khangdok pa mathau tai haiki thoramasi da UNACO college ki overall head ki ke Deepak amadi UNACO school gi deputy general manager N Syamchana mithungnen sing oina sarugya ke thoramasi ga mari lenana tongan tongan ba hiram da makok mathang tarakraba chairman club के mahiroi kungani panda VSL amadi certificate piduna ikai khumnaba utki 2023 gi megi tang ahumda haurakhiba irang asina ingsok lising amaga chanipan mari futara mathoi gi Anglo Manipur ward ireiba ki thawai thakhiba thauba sing aduna laukhiba thaudang adu na hona ning sing hale hauzuki mirol na athauba sing adugi khongul liba mathau tarakli haina Moirang Assembly constituency gi MLA Thongam Santina Petroid Z thoram da fongdokre NPP Moirang block na sinduna Moirang Philem laikai da leiba NPP Moirang block ki office ta pangthokiba tharamadu da imalaiba ki damak British ki khutta thawaina pontha oikraba Kendrojit amadi Thangal General anigi mafam da laisu katuna amadi athauba sing asina laikhidaba pungpham numidang wairam gi matamda maira katuna amadi minute ani tumina leptuna ikai khumnaba amadi awaba fongdokhe tharamadu da NPP Moirang block ki maru aiba thaupuba kyasu sarugya ki MLA Thongam Santina makhatana ingso lising amaga chanipan mari futara mathoi gi matamda athauba sing aduna lauramba imalebak Manipur gi damakta laukhiba thaudang adu ngasidi India lengakna khanglaktuna Andaman Nicobar da leiba Mount Heroid pu Mount Manipur haina onduna Manipur gi thauna leiraba athauba singbu ikai khumnaba ulakli matamadu da thokiba Anglo Manipur war karam na thokhi haiba aikhoi khudingbakna khangnarabasu maduga chap manana ngasisu megi tang ahum English nganiga kungu humdoi dagi haurakhiba lanasi iramdamasi gi yelhomi oiriba aikhoi punsin gadabane haibasi tasengna takli masi khangna aikhoi amata oibagi saktam sagat minaduna adugumba English ngamaga chanipan mari futara mathoi gi lal adu amuk थोक्तनबा अपुनबा मणिपुर अमगिदमक अखोय पुनसिनबा मथौ ताई मतम अदुगी अथौबसिंग अदुगी खोंगुल लिबा चंगी हाइके अखोय बसे निमता मा मुसिगदबा अदुगुलबा इंग्लो मणिपुर वादा अचबना मुसिगदबा के सकै अदुम बहदुदा अखोय बसे निमता अबगा मुसिगदब सिन मारम ओया याना लाइना अदुगुलबा टेररिस्ट दुना अखोय मणिपुर बसे थुआइदबा ला ता खिबने अदुना हौजिकी अखोय हाइबा अखोई मखोई मा पुगुलिबा मतम नोरे अखोई हौजिबि पाइ पुसिबो लोबो थौना मरिबा किदुता फासी काबंगमगिबा मरिबा किदुता मपुजि सुबा जिल लेगिबा ममालेबा मणिपुर हलक तबंगमगिबा अदु मथौना म्यादो अखोई गसे मणिपुर अखोई येलोमी मचावेबा मणिपुर मचावेबा मैथै मचावेबा अखोई दुसु सब साल मदुगि थौना नो हौजिति लोबो बतम ओइरे Regional Institute of Medical Sciences RIMS Imphal na susinduna chamaga kuntra mari suba Petroid stegi Thauram Institute asigi examination hall da pangthokre Tharamadu da RIMS Hospital ge MS Professor N Sanjeev Deputy Director RK McCall Head of Department saying Principal Faculty Member amade atai staff sing su sarugya ke laiki raba thauba singi mafam da sarugya ke ba singna laichu katuna ikai khumnaba utki loinana staff singna athauba singda saithaba ishai sakpa amade sereng pathoke Professor N Sanjeev na Manipur ge athauba singna Malebaki the Makatokpa Madi Tauna Lingzelbu Singthaki. Students who are present here, I thank you, even though if you are not from Manipur, you have joined this big day. We should remember the bravery of the martyrs. I wish that you just don't become only just dedicated professionals, but become very compassionate healers. Dedicate your life. So. Wisdom Foundation Khangabok na su chamaga kuntra mari suba Petroid stegi Thauram Khangabok ta lairiba school asida pangthokre former Jilla Parishad member Khangabok K.S. Rasmohan Wisdom Foundation Khangabok ki founder principal Laishram Suva amade School Management Committee ki Joint Secretary Laishram Dilip na luchingduna Oja Singh amade Mahiroi Singh na English Singh amaga chanipan mari futara mathoi gi Anglo Manipur ward thawaina pontha pikraba athauba Tiken District amadi Thangal General gi mafam da lai amadi maira katuna ikai khumnabu utke leibak ningbada yumpham oiba isai sereng jagoi amadi drama na chingba yawa inter house competition su fangthoke Moirang Block Congress Committee na thauba singi numit Thauram ex MLA Moirang Assembly Constituency P Sarat Chandra Singh amadi Narengbam Ibomsa Singh President Moirang Block Congress Committee loinana N Bina President Moirang Block
Mahila Congress na mayay tangbal lawduna Moirang Block Congress Committee na sinduna Moirang Firenblom Laikai Dilaiba Block ki office ta pangthokre thorom aduda Bisnupur District Mahila Congress Committee ki President RK Sakhitombi amade atai Moirang Block Congress Committee ki thaupuba kyasu sarugya ke Nainasang Club na Marirak Suba Patriots Day Thangi Salute ka loina pangthokre thauramasida laikai sigi ahal oisilak laba club ki advisor sing amade club ki president maruaiba athoiba kayana mithunglen oiduna leib iraiba ki damak thawaina ponthapi khraba ipai pusingi man thangta gi mahairoi singna thangta chungoi paiduna ikai khumnarba matungda maira sukhatuna hai laikatuna thauram asibu saruk yaba lakmirakpi basingna ikai khumnabu utke thauramasida Laman thang tage maichau singna thang tage thogal pangthokpaga loinana inkhalakliba mahairoi kayana maraibak ningba sareng amadi ishai gi khudol tamduna maraibak ningba thoba singbu ningsingduna ikai khumnabu utke Chamaga Kuntramari Suba Mamalaibak Nungsiba Singi Ningsing Numit Tauram Kongjong Kebasing Bon Kebasing Nupiluf ki Secretary Paunam Ongbi Dayabati Kongjong Kebasing Memorial Youth Club ki President TS Manisham Singh WANGGPA CO के advisor Naurem Prithviraj amadi Wangjing Hodamba Haitupokpi Women Welfare Association की General Secretary Laishram Ongbi Indulata Su Sarugyake Maite students JNU na sinduna Patriots Day Thauram JNU की committee room SS1 JNU da pangthokre Thauramasa Associate Professor DM University Dr. Arambam Noni Maite Zakir Hussain Delhi University के Associate Professor Dr. Vidhan Laishram Assistant Professor IIT Delhi Dr. Soibam Haripriya Assistant Professor Nambol Sanoi College Dr. Ningombam Srimaf Guest Faculty Miranda House Delhi University Dr. Ajad Babu Panel Member Oina Wangangke Director North East Center Jamia Millia Islamia Professor M. Amarjit Na Moderator Oikiba Thoromasida JNU Guest Student Faculty Member Amade Delhi Maite Coordinating Committee ki Thauburoi Kyasu Sarugyake Sagolban Sayang Rotalaiba Kurang Makong United Club na sinduna chamaga kuntra ka marirak suba thauba singi nungsing numit Kurang Makong United Club ground da pangthokre Manipur gi ningtam bangang nanabagi lanfam da thawai katkraba thauba singi mafam da haikat laikat tamke thoromasiga mari lainana angang singi oiba laiek pagi sangdamnaba amasung category ahum thokna khaidoktuna pangthoke sangdamnaba adugi class 1 dagi class 2 gi category da Angel Salamna first Silhaiba Salamna second Boris Saikhomna third ta ke class 3 dagi 5 Faubugi category da Hentoiba Salamna first, Yohen Nauremna second, Lansana Salamna third ke category Ahum Subada class 6 dagi 8 Faubugi category da Tristi Moirang Themna first, Bhartiya Saikomna second, Naurak Soyamna third kre. Hausi Pogamarakhan attend break amalawzari. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Give me a key no Other become more Sige yung say, next time check sin na lapsi laga tamlo ba ni ne? Dadarang se, juhar habaga am takidar bo. Asum na, mayam na machal bo ngap shan lugum. Masige yung masibu, aso yung ngap ko kada batagi. Next time na ngap seli. Next time juhar habaga ngap ko na basim bani. Zaman check mo isi na bana, concrete ka tok na tinaba matanda. Kapag mo amok ko na hengal adli. Next time strength is in the way. Honglagli ba punsigi lambi sida aray ba chaba yaba makai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakta amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Breaking matungda may hamba mukahana taram nokchuri loina na makata ba pau pizori Hargar Taringa campaign gi sarugama oina Jain Manipur Dance Academy gi production unit na puthokpa ahingil lan haina mingthon ba unit asigi nimfu mari rak suba anoba dance drama utkre academy sigi auditorium da pangthokiba thoramadu da sarugya ki ba Manipur State Kala Academy gi secretary Sunanda Thokchomna Hargar Tiranga campaign asina macho hungi firal asigi wahan thok khangmina se haiba paujel pi betanatana laiba ki damak thawaina pontha pi kraba thoba singi mafam da ikai khumna utpa amadi
ꯃꯈꯣꯏꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯩꯈꯣꯏꯗꯁꯨ ꯆꯦꯟꯅꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯤꯔꯤ ꯍꯥꯏꯈꯤ 11 Mr. Khamba Inter-District State Level Bodybuilding Contest 2025 Pangthokre Patriots Tegamari Lainana Maraibak Maribaki Damak Tawaina Pontapi Kraba Thobu Singi Mafamda Ikai Kumnaba Utpa Oina Ima Levaki Damak Takathok Jaba Haiba Wakalonda All Manipur Bodybuilders Association Amasung Kaksing District Bodybuilders Association Sinduna Kaksing the Laiba Padma Ratna English School the Pangthokiba Taramathoirak Suba Mr. Khamba Inter-District State Level Bodybuilding Contest 2025 Aduda District Taruktagi player Nimfugama Mapanna Main Sports Physics Physicality Challenge Master Women Junior Amasung Senior Categories Sing Asida Athoehen Tanaki Baduda Men's Sports Physics Category da Imphal West Tagi Ningthaujam Neven Chana first Imphal East Tagi KS Rohit Alina second Aduga Imphal West Tagi Barun Ohong Sambamna third Taki Junior Bodybuilding Category da Kaksing District Tagi Mayang Langbam Olenjit Singh first Bisnupur District Tagi Laisangthem Rosni Kumar na second Imphal East Tagi MK Barnol na third Taki Senior Bodybuilding Category da Kaksing District Tagi Maibam Rawat Singh na first Thaubal District Tagi Chingkhaingan ba Athokpom na second Kaksing District Tagi Mayang Langbam Olenjit Singh na third Chubataki Physically Challenge Bodybuilding Category da Thaubal District Tagi Naurem Jenta Singh na first Taki Women Bodybuilding Category da Imphal West District Tagi Thokchom Sanjita Devi na first Ukul District Tagi Filia Yanglia Ukrul na second Amasung Chingmila Hongchoi na third Taki Master Bodybuilding Category da na Imphal West District Tagi Laistrom Okendra na first Imphal West Tagi Longjam Ashok Kumar Singh na second Amasung Imphal West Tagi Potsangbam Boni Singh na ahum suba takre hairi Loislakpada maruiba pau amukka hanna pizari Akanba nation ama semba haibasi miyamgi makha poli leibaki damak aikoi amato oina leminaba mathau tai haina hanagi chief minister nongthongmum birena haikre Amadi British tagi ningkha tamkhiba humfudra mari suba Manipur Independence Day thawram mafam kyada pangthokle Hausi Fob gi onadi Manipur pau matang stelo jere meeting tabi ba promo ko mukha hanna